Lamphel supermarket leba yugi vendor amada nongmai kapagi thogdokta nupa amasire thogdok asigi mayokta JSC semkre mihatpa Lamphel police na phagatkre. Bishnupur district ki Nachau Chingdon Chothe Makhada Yungau Sungpham Mapham Tara aduga Moirang Kuno Maning Lekaidana Yu Sungpham Taruk Thugaikre. Class 12 examination ki biology ki question paper su leak oikre numit humni ki manungda cabinet mi famduna lo amasen na baware lawdrabadi akan bukungjang chansilagani haina desam amadi AIMS na jekselwa thamlakri. Class 10 ki exam da Lilong Higher Secondary Madrasa da thokiba irang da chenaba miyoi khara phagat pangamle makhataba thizinbagi thabak chathari haina Education Minister Radheshyam na phongdokre. Assam dagi nupa ama Imphal Airport ta thunglabaga masangam laktabadagi COVID-19 oiramgadra haina chingnabadagi akanba sexual thoranga loinana RIMS ke isolation ward ta thamkhre hairi. Amasung ADC election gi matam tha taruk sangtokhiba asi yaba ngamloi May natraga June tha fawbagi manungde election pangthokadabani haina All Tribal Rights Protection Forum Manipur na cheksilwa thamlakli. Ma'am Kurumzari. Adom Ningbi was Impact News ni, I can remember to Henby. How's the Punjasi Paubugi Maruiba Pausing, Yam the Pizzari. Lamphel supermarket leba yugi vendor amadan nong mai kapagi thogdok tanupa amasire. Thogdok asigi matang da uripok mai kay daleba club taro amadi maira loop mari punsinduna JSC semkre. Mihatpa Lamphel police na pakre. Impact News na fangba pawda thogdok adu da laikhidraba myoy adu uripok sorbon thingel kabrabam lekaidagi kabrabam Shyam Elias Nanau masagi chahi nifunipan mahakpu halam libamyoy aduna uripok bachaspati lekaidagi H Premzit masagi chahi nifutaret ni hairi. Thogdok asi ngasi ayuk angan bapung mari makhai rom tarakpa adwai da thokhibane. Laikhidrabagi imung manungdagi phangba pawda ngasi ayuk angan bapung ahu makhai rom taba adwai da Shyam gi lekai mamanaba Wai Nilachandraga loinana walking chatke. Walking halakpagi lambida Lamphel da leiba vendor da changlubada ningai sangdanabagi thogdok thokhibasu leitana lekai thangnana leiba Premzit na mahaki license nongmaina Shyam gi yet thangba koki sarukta nongmai kablakpadagi khudakta RIMS Hospital da pukhatki adubu laikanaba ngamdana laikhidabani. Premzit hairaba miyoi asi ngarang numidang juar sanabada sel oina lupa lag ani hena mangkhibadagi ahing nongyai pung ani rom tarakpa adwaidagi hauna nongmai puthoktuna vendor hanghallaga yu thaktuna lei haina vendor mapunasu laikhidrabagi imung manungda tamlai haina phongdorakhi. Pharaba Premzit ngasi Chief Judicial Magistrate Imphal West ki mamangda puthoklaba matung makhatana wahung pawhang tongnaba Mars 12 fawba police remand da thazankre. License nongmai pai haiduna mi hatpagi thogdok asibu yaningdaba phongdoktuna uripoki club taro DCYS PYO CDS Upal Latsi amadi Ukal amadi Mairalop Mari Punsinduna miyamgi oiba mifam ama uripok Kombire Community Hall da pangthoki. Laikhidraba Shyam hairiba miyoi asi chahi tararomgi mamangdagi mahaki loina biga khainaduna chahi kunmathoirom suraba machanupa amaga mapa macha khak laiminarakhibani hairi. Thangmaiban area da makalamatagi nisa yonba yaroi haiduna wakat mifam ga loinana nongmagi oina kananainaba mifam Lamphel supermarket ta pangthokre. Mifam adu Thangmaiban United Club Khwai Lamphel Women Development Organization amasung Thangmaiban United Youth Club ahum na punna sinduna pangthokibani. Thangmaiban gi miyam Lamphel supermarket ta leiriba miyam amasung masiga thangnana leiba club singi mihut sing punna saruk yadana pangthokiba mifam aduga mari leinana Thangmaiban United Club ki President Pratap Leshang Themna hai Lamphel supermarket asi nisagi chauraba mafam oire. Ayuk nungtil numidang khaidana nisa chaba singi mafam oire. Masina maram oiraga ngasi yu yonfamda yu yoi amaga ningai sangdana badagi miyoi amagi punsi pikham nakre. Masina maram oiraga tungda nisaga mari leinana asigumba thogdok sing asi amuk hana thokhandanaba matam chupada Thangmaiban area da makalamatagi nisa yonba thingnanabagi pandamda ngasigi mifam asi pangthokpani haiki.
supermarket se mamang de su hongak pa mayam su leiba aduna yu yon ba mayam am leira kanda ahing bauda 24 yu tha ngau leiba aduna pung 13 de yu leiba la ngasi di laibak thiba hai tare yu thakmina ba ani ko leiba lak pa maga aduga kana tawba maga ngasi nongmaina kaptana mioi magi punsi pikhamnare hai tare government ki site su mase yam chin mi chang haningi government na mi chang tabodona paisa khaira ga ngasai gi tum thambadona tawre masina praja mayam je pelak tabodagi ngasi di nisa yon basing yu goli boiro mayam jinje amdam thinga je na masi tawne adubo aikoina mechanism am puthokanda yu yoliba mayam je loina kauraga haminaraga moigi awabana karino habado khana minaraga pibe yaba moigi mating pigani aduga aikoina yu sidi area sidi mutat pa pami masida government ki site gi ato ato organization mayam digi mating pambiraganda haibi area sidi yu gi zone ni sa gi zone mo oirakpase masi thinghona badune aikoina honajabs Bishnupur district asigi nachau chingdong chothe makhada mayai kaba chinja ki mayok to drive chathaduna yungo sungpham mapham tara thugai kre drive adu Bishnupur district ki SP Priyadarsni Laistram MPS ki mityang makhada additional SP operations and law Bishnupur police women police team CDO team amadi VDA personnel amadi paumir single loina na chatkibani ngarang akangnaba pau ama phangbadagi chathakiba drive adu da yungo sungpham oiba mapham tara thugai ki Yungau liter chamri humpu haidoktuna amadi yu sungbada sizinaba hamai lising ama chatret marfudra mai thaduna manghankre loinana yu sungbada sizinaba silver colleague humudra taruk plastic bucket chani kuntra taret plastic jar chamri kuntrani thoi phagatuna thamkre yu sunglamba miyoi mapan su Bishnupur excise station ge ASI oinam Surjit Singh da makhataba thabak lokhanaba sinaki yamna large scale da hai tare taxi acho mayam se aikogi maijau tharaga moigi own way mechanism hai bitare sungbagi kano se moina dum device tawjara kanda yumthong khudingi use automatic large scale da sungaga lerambani aikogi sigi tidim line sida is da accident ma thoi ba kholiba mayam se sigi su kai haini aikogi nungdang waram gi matang sida vendor da khangde ama da khangde changaga dum khara thaaga kholaga drunk driving ga su yamna related oi hajariba akoigi accident gi kano cases me amam su tho ise ngasi vendor sing me am sida ista supply tori base jaga ma adu dagi di thogla iba kano se khoina supply se thingba somehow stop toba sigi effort tane ba khoina su changjan jarak base masi tobi ganu masina soma sida ista aduki matik akai ba me am ma piriba kholiba me am se si yenga kanda akoigi kano se ain na yadaba adagi law na yadaba mayam se masi makhata na chathabiganu Bishnupur district ki Moirang Khunau maning lekai da su yu sungpham taruk thugai kre driver du ga si ayung Moirang Khunau apun ba maira baibi kada Moirang Khunau makha lekai unit kada Moirang Khunau bazar unit kada Bishnupur district committee amasung Kaibul police station gi apun batim amana thugai khibani phagalba yungau amasung yu sungbada sizinaba potlam sing adu mapham adumakta da miya mamangda haidoktuna amadi thugaiduna manghankhe Kosem na loba class 12 ki ngasi pangthokiba examination gi biology subject da exam howdringe da social media da leak oirakle haina mahiroi lob desam amadi aims na phongdorakli loinana question leak mathang oirakliba asi thingnana ba numit humni gi manung da state cabinet mi famduna law ama semna ba warep laudrabadi makhal kaya gi khongjang changsin gani haina lob anina lengak ta chekselwa thamlakli Hiramasi matang danga si kwa kaitel reiba mahiroi lob desam gi office ta pangthokiba paumi singa unaba amada desam gi secretary general L Lamyan bana phongdorakibada ngasi pung tara dagi hauduna pangthokiba biology subject ki examination asigi question paper asi photo oina social media da thanarambadagi lob anigi intelligent team amana pung 8:9 da thengnarakpadagi kosem da wakatke Matawasum na handag bosem amadi kosem na question leak oibada lamzel tanabagi mawang amada chatarakliba thawong asi loop ani na hakchin na lawi maramasina thogdok asida hakteng na chenariba mioy sing numit 15 gi manungda mari lenaba singna miyam khangna chairak pigadabani amadi lengak asina sulub asina numit humni gi manungda aranba tawba singbu thingnanaba akanba lo ama semnanaba warep lawnanaba matam thariba asi thabakta onthokadabani haike
Manipur की education sector da yam sathi ba mahik khara leire mahik sing ase aikoi matam chana phado hodaba taragadi Manipur gi laibak tambangam daba maham taraba khudai amakaki iroi loiba warning amakak red light thalak pani haiduna khoina lowing asi question lik oirak pegi wa matang ase ramaduna ngasi dagi tharaga numit humni gi manungda Manipur gi cabinet mi pham pham gada bane cabinet mi pham asida Manipur da sungsoi soi dana maki penal provision amakak aikoi da han leiriba Manipur gi education ek asida hapchan ba natre haraga inau no ba examination ga mari leina ba penal एक अमकक सुंजोय सोदनमकी सेमगनी हाबिगी वारेप से कैबिनेट न लौगदबने मसी करिगुम लौदब तारगदी हौजिकते अखोय तुमिना येंगदुना लेरकलोय Board of Secondary Education Manipur na lawba class 10 gi exam gi ngarang roiba numita Lilong Higher Secondary Madrasa da thoki ba thogdo aduda chenaba mioi khara phagat pangamle bakata ba tizin thabak chathari haina Education Minister Thokchom Radheshyam na phongdokre Amarom the exam center oidiba school singdagi question leak oirakpagi matang dasu inquiry committee semduna thizillagani hairi ngasi baupra daliba SSC gi holder paumi singa unabada Minister Radheshyam na ngarangi thogdok aduda chenaramba khudingmak lemna tharoi haiki loina na chahi khudingi pamdaba thogdok thokpa exam center sing matungda thoktanaba center hongdo hongjin tawbuna jingba thabak kaya paikhatlagani hainasu minister na phongdokhi Mangna makata na hai exam tawbada kanglon chumna tawnanaba amadi mahiroi singna aranba pambai sizinanaba sing thingnanaba lengak na hotnaduna lakli mahiroi loop singasu unaduna makhoidagi suggestion lawduna paikhatpa yaba sing paikhatnaba hotnari haiki ngasi paumi singa unaba adugi khudongchaba lawduna hauzik India da coronavirus na naraba mioi masing hengkalakpa asida cheksil thorang lawba oina Manipur da leiriba school singi assembly lepa matamda mahiroi singda leina asigi matang da khangan bagal loinana masa masa na lokatpa yaba cheksil thorang sing mahiroi singda takpi ba haure haiki Hani thada thudeng lakpa langkhairaba gari thugai nungna thajalakpa mayam lo yeng leire aran ba thaba ma tawra dum tawhon basi chumre he tawgono phatte adu phatte na khamde that means copy tawge yadabno oja ha lo haire adu raba khoin tambi do likes aduna appeal tawjeningi di oja singjo sincere oibiyo private oigera government oigera akoi question thadorokpa question semaga takthokpa like tamidina tuition chatpa khoi ek so leire rule so leire implement tawrani tarka leire ngasai karnataka gi akoi copying tawbagi adu ek to examination ek to akoi so krai loksil ga hapsin na honor kani tawbudu oja sing na honest oibiyo parents sing na honest oibiyo sincere oibiyo adu masi phatte phatta thabji tawhongumse haibisi haibidragadi adu regadi akoi jitra tawraso kari tawraso thingbu sungam Board of Secondary Education Manipur Bosem Naloba High School Living Certificate Examination 2020 gi aroiba numita Lilong Higher Secondary Madrasa da mahiroi singna irang horaktuna thokiba thogdo adubu Students Union of Kangleipak sukna akanba mawangda yaningda ba phongdorakli Amaromda Lilong Higher Secondary Madrasa Center da mahiroi singna thokiba mof adubu Pangal Students Organization PSO Manipur na awangba thakta yaningda ba phongdorakli Assamdagi Manipur da lakpa nupa ama ngasi Imphal Airport ta thunglabaga masang amlaktabadagi COVID-19 oiramgadra haibagi chingnaba leibana akanba cheksil thoranga luinana RIMS ke isolation ward ta thamkhre hairi Mioyasi ngasi Imphal Airport ta thungbada khanghaudana masa laihau tawrakpadagi Imphal Airport ta leiba COVID-19 test tofamda masana voluntary oina changlaktuna test tohanke Maduda Laina Asigi Akiba Malimgi Mapam Kudingmakta Laibana Maram Oiraga Mioi Adu Manipur Health Services ki ambulance takan Besexel Thorangal Luinana RIMS Hospital Depuki Tung the Makata ba treatment amasung test ki damag RIMS ki isolation ward ta thamkre Karigumbada coronavirus ki chingnaba lairabadi test ki damag mahake sample Pune da thagani hairi Delhi the nupa ama nongna COVID-19 positive oibaga loinana leibak asida virus asana soklaba mi gi masing kuntrama thoi yokre virus asana malim pumbada mioi lesing marfudra nipan gi mathakta sokhan khibaga loinana mioi lesing ahumga chahum marfutret rom gi punsi manghankre virus asigi haurafam oiriba China da mioi lesing ahum gi mathakta punsi mang khibaga loinana malim da virus asana mi khwaidagi leikidaba mafam oire India da ngarang fawbada COVID-19 gi case contra leramba adu Thailand, Malaysia, chatluraga halakpa Delhi macha ama positive oibadagi virus asina sokhalaba mi masing contra ma thoi yaure virus asi Lona Danaba Ministry of Health and Family Welfare na India pumbada mi yamna punba mafam da changdanaba pautak pikre
India gi oina khwaidagi chawba quarantine tofam oiriba ITBP gi West Delhi camp ta hauzi Wuhan dagi lokthokliba mioi chama tarani thoi kopna yengsinduna thamli Nakalamaromda Amritsar gi hotel amada Iran dagi lakpa lamkoiba tara humdoi makhoi gi medical check up loidriba fawba mapal thokhandana thamkre Chaliba chahi asigi April thada matam loiragadaba Autonomous District Council gi election pangthoknaba hotnabagi mahutta Manipur lenga ki cabinet mifamna tha taruk ki matam sangtokhiba asi yabangamloi lakadoriba May natraga June tha fawbagi manungda election pangthokadabani Karigumba miyam gi apambagi mayukta thabak toraklabadi Manipur lengang na afafattagi daita pugadabani haina All Tribal Rights Protection Forum Manipur na cheksel warol thamlakli Nagaram da ngasi nungtil paumi singa unabada forum asigi President Joseph Rongmai na haikibada nongzu thagi kudong chaba lauraga election yeitok naba hotnaba asima tribal miyam gi hakmat bani madugi mathakta November thada hairiba council asigi election tongnaba warep lokiba asusu yabangamloi November tha haibasi mahiroi singi exam harau kumhai amasung laurok pantha oibana hena kudong chadaba mayok nagani thawong asimag irang thoknanaba sinbani haina logani Maramaduna forum na April tha natraga June fawbagi manungda election pangthoknaba taliba demand phanghandrabadi aphaba phol phangloi haina akanba wafam thamlakli Christmas season sida church ke elders sing so sometimes election da involved to so laye and then imung manung masen so ichini now so khana han basu ngambani election sina asigo umba tanja se problem se create to bi guru hill area committee na habse koi haninge loina na hill area committee ge recommendation do state chief information commission da pikre aduga state cabinet na su simultaneously makoi mauduki recommendation do extend tawbagi aduga party list system do accept tawraga cabinet pass tawbase akoi yaningde aduna cabinet gi decision da amuk review tawbiu government so maramdi present government se ko party list government ro as well as season da yengraga mukoi government form tawba government ro hanagi previous gi government gi matam da di pangthok pangamraga why not the present government review tawraga in the month of May or June asigi manung da soidana pangthok kadabani natragadi public singi asawbe henjalaragadi afaba amato oiroi Sanamahi lining chatpa singbu India ge minority list chalhanaba amadi kumja lisingani kunmathoi gi mikok thibada lining asige tonganba court ama hafan bagi matangda miyam gi oiba khanane nabagi mifam ama chahi asige April 12 da pangthokadori Hiramasi matangda ngasi Manipur Press Club ta lining thau sanamahi luptin na sinduna pangthokiba paumi singa unaba amada lup asigi convener M Churamani na fongdokibada Southeast Asia da khwaidagi ariba lining singi manung da ama oiriba sanamahi lining ase kumja lisingani taramathoi gi mikok thibagi matungina mioi lakh ahum fawba subangamdri adubu lining asidagi hena chawba atopa lining kharadi India gi minority list yauduna makoidi constitution safeguard fangre Maramasana sanamahi lining asusu athuba matamda minority list yauhannaba lengak asinasu thabak paikhatpa matam oire loinana hiramasida sanamahi lining chatpasingsu punsinduna lengak asida akanba pressure ama piba mathau tabana chahi asigi April Taranithoi da thangmai banda leba ima khunthok hanbi sanglenge public convention asi pangthoknaba warep lobani Miyamna so hairiba thoram asibu mapung phana pangthoknaba hotnabada angamba mateng su pangbiyo haiki Lakliba April ki tang taraga ni thoi nongaijing numita mioi lising kaya na tinba miyam gi oiba sanamahi lining si gi mari leinaba aduga lining si hojik minority religion da channanaba aduga census ki tongan ba court ama pinanaba gi matang da khananaba thangmaiban gi ima khonthok hanbi gi sangpak sanglen da akhoi mioi lising kaya na tinba convention ama su tawjagani maduda su miyam da lupsina angamba mateng ni jarakpa sengi oibiyai natraga pot sei oibiyai madu ni jarakpa hajarakpa matamda lining sigi damaktani aduga lamdam sigi miyam sigi damaktani haina khanbirakanda angamba mateng pangbiyu cooperation pibiyu haibasimga thamjari Mahiroi amadi ozamatik chana leiriba Imphal West District ke Kodompokpi Mamang Lekai Primary School bu muthatuna Mahiroi leitaba school amada punsingani haina lengak asina lokhalakliba thorang asigi hanto u haina school asigi Mahiroi amadi mama mapasing na wakat me phamkre
School asigi School Management Committee amadi mama mapasing na sinduna school campus ta pangthokiba wakat mifam aduga mari leinana guardian amana phongdokibada Kondom Pongpi Mamang Lekai Primary School asi kumja lesing amaga chamapan nifumapan da lingkhatuna ngasi fawbada matik chaba mioi kaya puthokraba school amani school asi mamangi academic session da oza manga mahiroi kuntra rom lai adubu chahi asigi oinasu admission taunaba haurakpa matamda school asi khul thangnabada leiba mahiroi leitaba school amada punsille haiduna oza sing pulap lokthokibani Lenga ki asigumba thawang asana mahiroi leitaba school sing muthatuna mahiroi leiba school sing da punsinba thaurang lokhatle haina media da laukiba adu thabak oina onthorakpadadi ona tainaba mawang da tawre haiba adu mayek sengna takle Loinana lengak na hauzik tawriba aranba khongthang asi atubu matamda hantokpiduna khul asigi amata ngairaba lengak ki mahiloi shang asi hinkathanbiyu Karigumba lengak na ngami haibagi matagumna nampuda school asi muthatnaba hotnaraklabadi guardian singnasu court ta fawba chatuna thengnagani haiki Mawaksan to niyom singi matung endi school gi infrastructure fattaba aduga khai connectivity leitaba growth leitaba mai angang singi enrollment leitaba adugumba school adugumba arai ba school amada akhoi emergency to godabani adubu masigi ona taina government gi side gi ju la survey to amata leitiba survey sungtong tong do bot ama kamai school sida satra leite mai connectivity natraga haja hair basigi criteria mayam singi amata fulbin tongna leite haga karamna sidara kamai loisan birami no namna adum hongi bata ga akhoi ri pa leite akhoi aingi miyengda legal fight akhoi togani maram akhoi gi Sab saba regal fight tau bagi materials processing asum bedo lay. Handak National Council for Teachers Education NCTE gi chatna kanglon ngakta bagi damak lakliba academic session dagi Dhana Manjuri College of Teachers Education DMCTE gi B.Ed course ki recognition kakthatlagani hairiba asi education sector da puari ama luikibaga chap manare Masi lengak na thausadabadagi thokpani haina Socialist Students Union of Manipur na thadurok cherola da phongdorak pagaluina na college asibu kannanaba lengak na athuba matamda hotnagadabani hairi Salai Holdings Private Limited ta sell thadaruba investors singi oiba mifam ama ngasi lamyan basanglan da pangthokre Smart Members Welfare Association na sindra pangthokiba mifam asida warep mangalokre Warep Singh adugi manungda Salai Holding Private Limited ki chairman President Oiramba Narengbam Samarjit na maram oiraga company ase lengak na thingzin badagi miyam wahan badu yaning da ba utkibaga loinana lengak na company ase da thamliba athing ba komthok pinana ba haizaba victim oiraba investor singna thengnari ba awaba sing Smart Members Welfare Association na kokhanna ba hotnaba amadi afafatta thorakpa yaurabadi mari leinaba singna thodang loba asina chingbani Tera amudondagi chongtham ningol ayekpam ongbi merina chahi kunmari misi gamari lenana jail da leiriba mahaki mapuroiba takiel khongbal leirak achobadagi ayekpam chinglen sana misi asigi matangda achumba langla langjil chapchana khangjriba fawba jail dagi thadok pigano haina misi asiga mari lenana semkiba JSC amasung leikhi drabigi imung manungi maikei dagi thamlakli JSC amasung imung manung na sinduna ngasi tera amudonda leiba leikhi drabigi yumda pangthokiba pawgi mifam amada leikhi drabigi makhura chongtham tombi na hai Merina na siramliba misi asi chingnaningai oi haibagi khudam changdam siba numit adumaktada Merina amasung chinglen sana ani gi tumpham ka amasung leikhi drabigi masada taramba dakpham sing adudagi adumak khangba leikrabani Misi asigi matang dasu police ki maikaidagi achumba adu athubada puthoktuna YLP na naba hotnabiyo haike Magi mangak samda tarmi ba daksne pitru pi maksak ngaga phamung kanghan chekhok sida phi ani lolaga sida yan bane na moina hairi sigas yamna chana da ka sida khoni yawjama tamda magi jersey segai raga tar leramba phunagi ba chingthana gi bagi mongda nupa si ju hairi ba phamung sida tumine hai adugadi mana siba matamda nupa si karmain taro dino moigi mama bok amadi ma mane haibamna isa nupi duna badram ama thongjel e hojikse asiba mi sida khum maroi haiba matagum tawriba condition dodi makhata na tobir kanu police ki site ki su
investigation se yam niom chumna thigat piyo asengba protop phangdringeda nupa si thadokpa sungya yaroi haibase imung manungi kenoni kaigumba thadoragadi ekoi amona court ekoi se thajilaga makhata na khangdibo lebak meyam ga loina na jesi ga loina ekoi khongjang changcham minagini khoju klu phangdi khoju upai lekti hai police mi ma siraga mi si pramaina thigat pirinu si angakwa ma oiri maramaduna athuba matamda hairiba mi si asigi langna langjin si asengba puthok piro adu natri bhaudadi semjeriba jesi ga lamdam asida leiriba siyo sing mayam ga khusamnaraga matam matamgi oiba khongjang leptana changsinjagini Mitai irol iye loina shilon apun belup milalgi kumja lesingani kundagi lesingani kunhumdoi fawagi nauna thau punana ba khalabasingbu lesem basana jawbana sana konung da pangthokpa thoram amada ngasi washak lodana thau puba hokre haina lubasigi chero lamana khanghalakli Manipur government na 2019 da thokiba 7 ROP asi yaning de haidana Council of Teachers Association Kota gi oza singna Ziribam district relay hunger strike chathakre Ziribam gi baupra da leba JTO office mamang da chathakiba relay hunger strike aduda Kota gi convener K Khogendro na paumi sing da phongdorakpada India gi tongan ba state singi oza singna phangliba tolob asi Manipur da su chap chana phangpham thoi ahenba paisa piu haibanate phangpham thokpa tolob chap chana pibiu haibani masida Manipur government na tabidrabadi masidagi henba makhal makha kaya gi khongjang sing changsilagani haike Hiramamada school Pagalanze Hairi, Aduga Hiramadana, Ozazingi Pese, Asukimatic Singana Piri, Sideta Kramina School Pagalan the Gimayon on the Lakadori Bono Habasima, Mediagi Tuda, Mayam the Kanzari, Aduga Luna Luna, Aquina Tanzari was a higher penate. I quite status that Laham Topa Pedo, Hanga, you know about the lady ba, Mizoram the Netragan Assam, Yagi to one stating that Piraba, Makoina Pangibodo, Adumaina, Ikuzu, Manipusu, Pangam Tui, Ikuzu, Saman and Pangam Tui. Council of Teachers Association Kotana ROP 2019 sem to haiduna changsiliba khongjang gi sarugama oina Chandil amasung Technopal district ki oza singna su ngasi Chandil district ki manung chana leiba Komla Thabi Kapam waiting set the Kuthangchara hendna wakat mi phamkhre ROP 2019 asi athuba da semduk trabadi Chandil amasung Technopal district tasu ban blockade yauna makhal makha kaya gi khongjang changsilakani haina oza singna phongdorakhe Teachers community dana government of Manipur na hanthana pibiba anna 9300 34800 ki scale da laijaramba asidagi 5200 amadi 20200 ta hanthana pibirakba masibu akwaina suya yaningde memorandum amadi ultimatum kayas government of Manipur da pisin khrabani teachers ki community da smai hanthana pibirakpagi ase akwai suya yaningde rectification tawbi da taragadi makhataba agitation mayam ban blockade district wise da sum chatharakani Oza Singhi ROP 2019 rectification tau haiduna Kota na sinduna ngasi Sanapati gi JTO office mamangda Oza Singna hunger strike chathakre February kunmapandagi hauduna chatharakpa khuthangchara henba aduga mari lenana saruk yakhiba singna phungdorakpada March 3 fawbugi manungda Manipur lengak na Oza Singna taliba wakat asi puthoktuna khanadrabadi Chingi district singda total shutdown yauna khongjang kaya changselagani Madang size the break amalogzage break matung da yes bank pu RBI na temporary gi oina mathau tawbada athing bathamjan khibagi paw amadi Manipur amasung maling gi tongan bei paw sing puduna laksage impact news sumit yang taduna lebio mema mukan hataram nokjari bulletin asing makata pa paw miam de pizari private sector banks singi manung da manga suba khwaidigi chawba bank ama oiriba yes bank pu RBI na temporary gi oina mathau tawbada athing bathamjan khre regulatory requirement amagi makhada leigeda ba senfam adu Yona sel tungsinba ngamdabadagi RBI na athingba asi thamjilakibani loinana bank asida account hangdiba singnasu thamada lupa lising yankaidagi hena lokthokpada athingba thamkre watogasi Prime Minister Narendra Modi government na thokhanbani haina Congress ki luchingba Rahul Gandhi na maral sire nakalam romda Rahul Gandhi na maral sirakhibagi paukhum oina BJP ki luchingba party National IT in charge Amit Maviana yes bank ki wathok ki daita Congress na pugadabani haina paukhum pirakle wathogasi Rahul Gandhi na nate UPA lenga ki finance minister oramba P Chidambaram nani haina Amit Malviana haide amaramda bank asidal lairiba sale sing mangloi depositor sing na
ꯐꯥꯒꯠꯄꯤꯗꯅꯕ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯊꯥꯔꯥꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤꯠ ꯑꯃ ꯌꯥꯎꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯁꯤꯠ 55ꯒꯤ ꯃꯤꯈꯜꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯉꯁꯤꯗꯒꯤ ꯏꯁ꯭ꯌꯨ ꯇꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ 18ꯀꯤ ꯔꯥꯖ꯭य ꯁꯚꯥ ꯁꯤꯠ 55ꯒꯤ ꯃꯤꯈꯜ ꯃꯥꯔꯆ 23ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯤꯔꯦꯞ ꯆꯦ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯃꯥꯔꯆ 16 ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯤꯈꯜꯒꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤꯅ ꯃꯥꯔꯆ 13ꯇ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯤꯔꯦꯞ ꯆꯦ ꯂꯧꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯃꯥꯔꯆ 19ꯅꯤ꯫ मार्च 23 राज्य सभा की सीट 55गी मिखल असी पांगथोकलगा मिखल की वोट मसिंगना वोट थादब लोइखिबा पुंग अमगी मतुंगदा थीगदबनी हाइरि। मिखल असिदा मणिपुर अमसुंग असम की सीट अममम याउरी लोइनना महाराष्ट्र की ओइना सीट 8 ओइदुना मिखल असिदा ख्वाइदगी सीट मसिंग याम्बा स्टेट ओइरि। मार्च 23 पांथोकदौरिबा राज्य सभा की एमपी खननबगी मिखल असिदा मिरेप ओइगदबा सिंगना था असिगी लाखलिबा तांग 19 फाउबगी मनुंगदा मणिपुर लेजिस्लेटिव असेंबली सेक्रेटरीएट लेरिबा रिटर्निंग ऑफिसर नत्रगा असिस्टेंट रिटर्निंग ऑफिसर दगी मिरेप चे लौबगा लोइनना पिसिनगदबनी हाइरे। नाकलमरोमदा राज्य सभा इलेक्शन असिदा आईएनसी की मिरेप ओइनिंगबा सिंगना पार्टी की टिकट की दमक एप्लीकेशन फॉर्म थारकपा यागनी। एप्लीकेशन फॉर्म मार्च 3 निपान फाउबा बीटी रोड लेबा एमपीसीसी की ऑफिस की लुपा लिसिंग अमा पीरगा लौगदबनी। एप्लीकेशन थाजनबगी अरोइब नुमित मार्च 9 की अयुक पुंग 13 एप्लीकेशन थाजिलकपा मतमदा लुपा लिसिंग 13 की डिपोजिट तौगदबनी हाइना मणिपुर प्रदेश कांग्रेस कमिटी की चेरोलमना खंगलकली। वेटरिनरी एंड एनिमल हस्बेंड्री सर्विसेज की मीटिंग मखादा कृषि विज्ञान केंद्र थौबाल सिंधुना नुमित मंगानी चुपना चथरकपा डायरी फार्मर सिंगी ओइबो आर्टिफिशियल इंसेमिनेशन ट्रेनिंग प्रोग्राम अमा ngasi mapung phana loisinkhre। पोरमपाता लेबा इंटेंसिव कैटल डेवलपमेंट प्रोजेक्ट ICDP की कॉन्फ्रेंस हॉल दा पांगथोकिबा थौरम अमदा नुमित मंगा की ओइबा ट्रेनिंग अदुदा सरुक याकिबा ट्रेनी कुंथ्रा दा सर्टिफिकेट सिनादना पुकनिंग थोगतखे। ngasi ki thoramadu veterinary department ki director Dr. S. Chauba, joint director administration Dr. NG Ibatombi, ICDP Porompat ki project officer Dr. KSA Santibla, KVK Thobalgi head Dr. Jasmarani Sarangthem Yauna, Mioi Kayana Sarukyaki. Thoramadu mari lenana veterinary department ki director Dr. S. Chauba na haikibada Prime Minister Narendra Modi na mamang chahi September 13 da hogdokiba National Artificial Insemination Program gi manung channa ngasi loishiliba training program asina khara manung hanjin badalai riba mioi singbu artificial insemination AI worker amamam oihanduna makhoi gi senthok lambi ama leihanbaga loinana lamdam asigi sangom puthokpagi chang asi hengkatnaba hotnabani haiki। यामना तांगबा लाखपीबा लिसिंग यांखै पीबा हुंपु पीबा हुंद्रा पीबा सनबी अमा संगोम थोकपा सनबी अमा लाइरबा फार्मर अमना लेजुरुबा ngamdragasu aigi da lairiba than amomdugi tha amani dang khoina ithina senabirga khangin tanabirga pasa amtang kapiraga di poglaiba masadu mamagi E50 ma yawrani bapagi E50 ma yawrani aduna sangom liter 3 nipan de dum amomarga de dum थोकदोइनी याम चावखलकपै मतुंग इना हुजिकसे खोइदा सेक्स सॉर्टेड सीमेंट अमोम पोकननबगी सीमेंट से खोइदा लेरे अन संगोम पोथोक्सी मयामनसु लेगे हेन तानबा पोनी अदन मसे पुथोकपदा खोइ योनभम लेतबगी खुदोंगसादब कैम लेरोय। मणिपुर गवर्नमेंट के सेरिकल्चर डिपार्टमेंट नसिंद्रा पोस्ट कोकुन टेक्नोलॉजी की मतंग निमित मंगानी चथगदब ट्रेनिंग प्रोग्राम अमा ngasi संगाई पातलेबा सेरिकल्चर डिपार्टमेंट की प्रोजेक्ट मैनेजमेंट कॉम्प्लेक्स ता हुदोखरे। ट्रेनिंग प्रोग्राम अदु हगदोपगी थौरमदा सेरिकल्चर डिपार्टमेंट की डायरेक्टर एस कुंजकिशोर न फोंदोखिबदा मणिपुर असि मुगा की दमक्तदी यामना चुनबा मफम अमनी अदुबु मणिपुर द पुथोगलिबा मुगा ना स्टेट असिगी मियाम गी डिमांड फाउबा सप्लाई तौबंगमद्री मरमदुना मियाम की डिमांड पीबा ngamnanaba amadi स्टेट असिदगी पुथोकपा मुगा सिंग मपानदा थादोकपा ngamnanaba hotnaba मथौताई मसना मरम ओइरगा मुगा गी लंग मथौ करमना तिंगनी हाइबसिगी मतंगदा तंगाई फदना ट्रेनिंग पीबा मथौ ताबना ngasiगी ट्रेनिंग प्रोग्राम असि पांगथोकपनी हाइखे। ट्रेनिंग प्रोग्राम अदु हौदोकपदा तोंगान तोंगानबा सेल्फ हेल्प ग्रुप चामगी मिहुत सिंगना सरुक्याखि। मणिपुर गवर्नमेंट डिपार्टमेंट अमोइना एस्टाब्लिश तौबिदना सेरिकल्चर डिपार्टमेंट थमगा
तोान from the very beginning पंजरगा जापान प्रोजेक्ट MSP बुआन गा हाइरिबा CDP ISDP SP मैम लेग्रेको असी मैम अखोइन होनजरी मैम अतैगी दमक्ता नतेबा ngasi lengsin biriba koi training singna chingbigadoriba langse si puthoknabane bkhona suwan honri mayam se lakpiriba training khudimagna sidagi tambiraga isanamo master trainer oibiusin aikoina mipung khudimak training piba ngamde aikoina takchariba khoi faculty sina taiba training si pajana loksin biraga isanamo aigi leikaida aigi self group to the master trainer oiga muk takpiu so that akoi yam pak sana koi langchingba hinana ba mari kanaba du khangnana ba Bangladesh da khundakraba Manipuri singa pukmen paumenabagi thoram ama ipsana sindra pangthokre thoramadu leibak adugi silheta Manipuri singi khundapham ama oiriba Manipur Rajbari da ipsana mitai apunba lob silhet ka khutsamnaduna ngarang pangthokibane thoram adugi manung chana Manipur dagi thoram adu pangthokpa chatkiba singa silheta leiriba Manipuri singa khudol pot tamnakhe Thoramadu wangang kibasingna Manipur gi mapanda machoi takraba Manipuri singi apunbagi saktam amadi pangal sagatna ba ipsana lokalagliba khongthang asi aphaba khongthang ne Manipur lengang nasu matung tarakpada mating phanghaningbagi apamba phongdoknakhi ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯍꯥꯏꯅ ꯁꯦꯝꯗꯨꯅ ꯃꯤꯑꯣꯏ 500ꯅ ꯂꯥꯟꯃꯤ ꯑꯣꯏꯔꯒ ꯁꯦꯝꯒꯠꯇꯨꯅ ꯑꯋꯥꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯔꯥꯖꯕꯥꯔꯤ ꯑꯁꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯣꯔꯃꯦꯟꯗ ꯇꯛꯅꯕꯤꯗꯨꯅ ꯍꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯥꯔꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯃꯈꯥꯗ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟ ꯑꯣꯏꯅ ꯃꯁꯤꯕꯨ ꯊꯝꯕꯤꯅꯅꯕ protected area oina thambinanaba aikoi lengangna sinbiu Center of Medical and Sales Representatives Union North-East Region gi Kunsuba General Council meeting ngasi Imphal da pangthokre chahi nifu gi matung da state asida ahan bo oina Imphal City gi manung chana leiba GM Hall da pangthokiba mifam adudai Center of Medical and Sales Representatives Union Imphal gi President and Dilip Kumar na haikibada state asida ahan bo oina pangthokliba Medical and Sales Representative ki oiba mifam asina maru oina sinfam asida leiriba miyoi singna thabak tawriba company gi maike de gi piriba chaitheng khudong chadaba sing khanaba loinana field asida leiriba miyoi singbu union asida yahonduna sinmi ama oina makoina phangpham thokpa rights phanghanaba hotnaba loinana sinmi singi right ki matangda awareness pibani haina state president asina thamlakli Trade union rights अखोई खंगपदगी अखोई मान पुंजलगा यूनाइटेडली फाइट तौरपदगी अखोई ट्रेड union लई हाइबज खंगबदगी कंपनी जु लेनो अदु याम तौद्रे राइट याम फांगे अखोई से हाइबदी हाना यंगनब कांदा हजिमक पुरा सेफ ओइदि हाइबदी ngमद्री अदुवा हजिकि अदु मयाम दो कंपनी जो अखोई थबक थदनिंगे हाजु खुद हेक थदब यादब मतम ओइरे मान 1 month की प्राइवेट इंफॉर्मेशन पीगनी नंगवंदा मान आराम तौरस मदु सुनथोनबगी अदु हजिकि अखोई द फांगे अदगी अखोइना तोलोब जे मिनिमम वेजेस Yam Panganaba, Mayam company could minimum ways Pangan Honore. Black Pillars Foundation Asinduna Chahi Kudingi Pangtokpagum Chahi Asigi Oinasu Tha Asigi Mapan Yausang Kumhai Hobanumita Play with the Colors Hainaming Tonba Underprivileged Oiraba Lamdam Asigi Angang Singi Oiba Kumhai Ama Didim Ground the Pangtokadori. Hiramasigi Matang Dangasi Nungtil Didim Ground the Labor Youth Rising Star Club Ki Sanglen the Paumisinga Unabada Foundation Asigi founder Su Oiriba film actor Bonium Thokjomna Haikibada Play with the Colors Hairiba Kumhai Asi Yaushang Kumhai Gamari Lenana Pangtokadabane Asigumba Kumhai Asida Lamdam Asigi Tongan Ba Home Ohumgi Angang Singna Saruk Yagani Loinana Mami Tawan ga Kutsamna Duna Pangtokadaba Kumhai Asigi Saruk Ama Oina Road Safety gi Matangda Awareness Piba Rally Amasu Chatkani Madugi Mathakta Lamdam Asigi actor actress Amadi Masak Nairba Mui Kayana Saruk Yaduna Makhal Mathil gi Thoram Singsu Pangtokani Haiki
especially lamnam sida le under privilege sing yo ba kari ma khara dang pangthu ngam ga dai ba wakal lon dang sigi back the business foundation amadi mamithon foundation suga yo rising star cup ahum gi apun ma joint venture do da kari gum khara miyam gi tawno gi focus taw jabani road safety gi campaign ama taw gani ko yaksang manung de especially accident gi gi sang wan khalak ba kot ba ji yang ka gi tours na tabi dai tours ki mo to koina road safety gi rally oina ko angang sing jina pangtho kani aduga masiga mai le na ba event ma ama makan makan event sing matang da pangtho kani aduga entertainment part da ko lamnam sigi artist sing gi singer sing tongan tongan field la mi sing gi mateng ga loina entertainment gi effort so pangtho kani si ga ni program oina लाखलिबा यावसंग कुमहैगा मरी लेनना कंगलादगी मैरा लौबा लाकपदा खुदोंग चाननबा कंगलागी गेट अहुमग मार्च 8 13 फाउबा हांगनी हाइरी लोइनना मैरा लौबा लाकपसिंगना मियोय 10 दगी हेना चंगबा यादबगा लोइनना माइक अमदी गाड़ी मनुंगदा पुसिनबा यारोय हाइना स्टेट आर्कियोलॉजिकल गवर्नमेंट ऑफ मणिपुर ना थादोरप चेरोलमना खंगलकली मालेमदा ख्वाइदगी चाउबा नुपी खक्तगी ओइबा कैथेल ओइरिबा ख्वाइरंबन कैथेल दंगसी इंटरनेशनल विमेन्स डे थौरम पांगथोखरे थौरम असि आई एम जनरेशन इक्वालिटी रियलाइजिंग विमेन्स राइट्स हाइबा थिमदा मणिपुर नर्सिंग काउंसिल कम्युनिटी हेल्थ ऑफिसर्स हेल्थ एंड वेलनेस सेंटर अमदी मणिपुर द लेरिबा नर्सिंग होम सिंगी प्रिंसिपल सिंगना पुन्ना खुदसमनरगा पांगथोखिबने ngasi palan thoram aduga mari leinana lemna blood pressure sugar test cervical amadi breast screening ge khudong chaba sing pikhi मार्च की लाखलिबा तारीख 9 दा मालेम की नुपी की नुमित कमरी लेनना आमजुना यूनियन असिगी मेंबर ओइना लेडिबी नुपी पाउमी सिंगबु इकाई खुमनबो उत्पगी अचंबा थौरम अमा पांगथोकलगनी हाइना चेरोलमदा खंगलकले थौरम असि आमजुगी स्पोर्ट्स मीट औटोकपगी कंगलादगी मै लौरुरबा मतुंगदा मणिपुर प्रेस क्लब दा पांगथोकनी थौरम असि यूनियन असिगी नुपी पाउमी सिंगना सरुक याबिना बचेरोल असना मखातारी CPI बुलमदम असिदा मपांगल कनबा थाक अमदा पुखतपदा अचौबा थौदांग लोरमबदा नतना लेंगा की मिनिस्टर थौसुपुरंबा फैरोइजम परिजातना लेखिदबगी निंगसिंग थौरम पांगथोखरे मंगासुबा निंगसिंग थौरम असि इम्फाल ईस्ट की लमलाइदा लेबा इराबोट पार्क दा फैरोइजम परिजात मेमोरियल ट्रस्ट न सिंदना पांगथोखिबने थौरम अदुदा डॉक्टर एम नरा एल सतिन कुमार न लुचिंगदुना मियाम ग लोइनना लेखिद्रबगी मेमोरियल दा लेकतुना इकाई खुमनबा उठखि थौबाल डिस्ट्रिक्ट विलेज डिफेंस फोर्स की तरामाथुई सुबा राइजिंग डे ngasi थौबाल डिस्ट्रिक्ट पुलिस हेडक्वार्टर द पांगथोखे थौरम की सरुक अमा ओइना थौबाल डिस्ट्रिक्ट की तोंगान तोंगान बा VDF पोस्ट लेबा मथौ मसक खंगबा VDF पर्सनल सिंग अमदी बेस्ट VDF पर्सनल द सर्टिफिकेट पीदुना इकाई खुमनबो उठखे थौरमदुदा थौबाल डिस्ट्रिक्ट पुलिस की SP डॉक्टर S इबोमचाना VDF सिंगी ऑनरेरियम हेंगटले अमदी VDF फंडगी लेकिद्रबा इमुंग मनुंग द पीबा सेनफम लुपा लाख अमदगी लाख अमा मखाइदा हेंगटलगनी हाइना फोंदोखे ngasi थौरमदुदा लेकिद्रबा VDF पर्सनल सिंगी इमुंग मनुंग दसु सेल की तेंगबांग पीखि जिरीबाम डिस्ट्रिक्ट सुतरामाथुई सुबा विलेज डिफेंस फोर्स VDF के राइजिंग डे पांगथोखरे जिरी पुलिस स्टेशन द पांगथोखिबा थौरम अदु जिरीबाम VDF वेलफेयर एसोसिएशन जिरीबाम न सिंदुना पांगथोखिबने ngasi थौरम लोइशिलकपदा VDF सिंगदा अचंबा खुदोल पोट मरु ओइना VDF की बेल्ट शोल्डर बेच कैप कंगलासा बेच न सिंगवसु खुदोल ओइना पीदुना इकाई खुमनखि February 18 चथरखिबा 7 days workshop program on reading and writing skills of Meitei Mayek ngasi Wangoi High School da loishinkre State Council of Educational Research and Training SCERT Manipur lengang na sinduna chatakiba workshop program aduda JTO Wangoi gi makhada leiba elementary school gi oza yankai na saruk yakhe स्टेट असिगी ओइना लेजरक्लबा इंडिजिनियस ओइबा मखल खुदिंगमक की फूड आइटम्स सिंग फंगनगदबा रेड सॉफ्टवेयर हाइना मिंगथोनबा ऐप अमा ngasi सोइबम लेकाइदा लॉन्च तौखरे हाइरिबा ऐप असि गूगल प्ले स्टोर अमसुंग ऐप स्टोर दसु फंगनी हाइरि हौजे सानबगी पाउदा
Trahomdoi Suba Manipur State League ta Muvanlai Athletics Sadar Hills Mai Pakre. Kumukcham Joy Kisan gi senthang makhada All Manipur Football Association na sinduna. Kuman Lampaki Artificial Turf Ground na Chatarakliba Football League asigi ngasi sana kiba Yangkai Homdoi Suba League ta Muvanlai Athletics Sadar Hills ke sanaroi Jiminthang na match asigi Humbutaruk Suba Minute ta Chankiba Amatangarba Panzaladuna DM Rao Awang Sekmaibu Panzal Amasino da Maitiba Pibangam Chatarakliba State League asigi ngasisana kiba Yangkai mga Suba League tana Nisa Thangmaiban amasung YUFC Ukrul Anina match asi Mai Paktaba Yade Haina Akan Bamong da Lambat Tongna Kiba match asigi Kuntra Mari Suba Mineta YUFC Ukrul Yasanaroi SR Kagalina match ki Kuntra Mari Suba Mineta Panzal Ama Aduga Nisa Thangmaiban GS Mairabanasu match ki nifum der Suba Mineta Panzal Amaga Chanduna match asida Mayok na riba tim animagna match asida Panzal Amamam Chanaduna match asi draw take Manipur gi khwaidagi chawbo football league asida Manipur gi tongan mamapom singdagi lakpa football team tara mangana sarukyari hayeng Chatharakliba state league asigi yangkhitaruk suba league ta Sagolban United amadi YPHU lalambung anina lambat tawnaragani Nipan Suba ke Yaima Veteran Football Tournament ke final da UVSA Team A Lilong Chazing Amadi Flam Yai School Anina Lamba Tawnaragani. Tournament asigi akam patalaiba 11 Star Sporting Union ge sanabung danga se sanakiba football tournament asigi ahan semi final da UVSA Team A Lilong Chazing ge sanaroi and Itocha KH Sanaton amasung K Upenna match asigi nifutaruk yangkai mapan amasung humpu suba minute singda Panzal amamam chanduna KVFA Kakchingbo Panzal ahum amadamai chiba PK Chathariba Veteran Football Tournament asigi ngasasana kiba ani suba semi final dana Flam Yai School na FC Imphal mayai koibibo Panzal ani amadamai chiba pibagam ke Tournament asigi final changkraba Flam Yai School gi Panzal ani aduna match ki tarataru amasung yangkai humdur suba minute kamaina chanke Tem tara mangana group ahum thokna khaidoktuna Chatharakliba Veteran Football Tournament asigi final match tha asigi nipanda sanaragani Mari Suba PTCC State Level 7 Aside Men's Open Football Tournament ngasidagi sanab haukre. Patsoi Tuliyaima Century Club Patsoi Part 3 na sindana club asigi sanabung dang ngasidagi pangthokpa haukiba football tournament asigi hokdokpagi achamba thauram aduda State Planning Board ki chairman amadi Lamsang ACG MLA S Razen Changangai Gram Panchayat ki Jila Parishad S Marjit Amadi Patsoi Gram Panchayat ki Jila Parishad L Langlen Leimaga Luinana Lamdamasigi Masak Nairaba Miyoi Kayana Sarukyake Ngasidagi Sanaba Hokiba Football Tournament asigi ahan balikta A Square Team B Patsoi na Yening FC Awang Kunobo Panzal Ahum Amadamaitiba PK Match asida Mai Pakraba A Square Team B Patsoi gi sanaroi inauton punsiba amasung nanauna match asigi taramathoi kuntra taruk amadi kuntra mapan suba minute singda Panzal amamam chan bangam kibaga luinana mighty horaba Yening FC Awang Kunogi Amatangarba Panzaladuna match ki kuntra nithoi suba minute herozit na chanke Tim tarani panna Kanglup Mari thokna khaidoktuna ngasidagi sanaba haukiba football tournament asigi hayeng makhataba league match mari sanaragani United Youth Organization Singjamai Bhagavati Laikai Nasinduna Chathariba Ahanba Day and Night Open 4-a-side Let Thokchom Anobi Devi Memorial Soccer Tournament 2020 gi ngasi OSA amadi YFC anigi marakta sanakiba train suba match OSA na YFC bu Panzal Marisino da Mighty Pikre
aduga Roman FC amadi Sunday FC anigi marakta sanaki batrahum desuba match tana Roman FC na Sunday FC bu panzel ahum sinoda maitiba pikre Melbourne da hauzik chathariba Women's T20 World Cup Cricket ke final da India ga marirak champion oikraba Australia ga lakliba nongmaizing numita Melbourne da sanaragani cup asigi ngarang sanakiba ahanba semi final match haibagi India amadi England ge anigi marakta sanagadaba match adu nong namaram oiraga sanaba yakidabadagi ICC gi niyom matung inna India na group A da point wangbana maram oiraga India Cup asigi final changkibani Cup asigi Australia amadi South Africa anigi marakta sanakiba anisuba semi final match adusu nong namaram oiraga mapung phana sanaba yakidraba matung DLS method ki matung ina Australia na South Africa bu run manga da maitiba piduna cup asigi final changkibani Panbayabadi Women's T20 World Cup Cricket asida India na final changbangamba asi handaki asina ahanba oiri Thawal District ki manung chanba lamding da laiba Progressive English School gi contract suba Annual Sports Meet 2020 ngasidagi EEO lamding gi ground da hudokre numit nini chupna chathagadaba sports meet adu school asigi advisor Y Themboina school gi firal chinkhatuna amadi mahiroi singi tours rally ga loina na hudokhe Annual Sports Meet hudokpagal mari lainana school asigi tongan ba house singi Mars Pass contingent singna District Sports Complex tigi Education Enhancement Organization EEO ground lamding fawbal laktuna Mars Pass salute PK Arab the bulletin asigi headlines amuhannam yam thangzare Lamfel supermarket leba yugi vendor amada nongmai kapagi thogdok de nupa amasire thogdok asigi mayok de JSC same kre mihatpa Lamfel police na phagat kre Bishnupur district ki Nachau Chingdong Chothe Makhada Yungau Sungfam Mafam Tara aduga Moirang Kunau Maning Lekai dana yu Sungfam Taruk Thugai kre Class 12 examination ki biology ki question paper sulik oikre numit umni ki manung da cabinet mi fam dana law amasem dana bawale lawdrabadi akan bukongdang tangsilagani haina desam amadi aims na check silva thamlakli Class 10 ki exam da Lilong Higher Secondary Madrasa da thokiba irang da chenaba mioi khara phagat pangamle makhataba sizinbagi thabak chathari haina Education Minister Radhe Shyam na phongdokre Assam dagi nupa ama Imphal airport ta thunglabaga masangam laktabadagi COVID-19 oiramgadra haina chingnabadagi akan basekzel thaurangal loinana RIMS ki isolation ward ta thamkhre hairi amasung ADC election ki matam tha taruk sangtokhiba asi yabangam loi May natraga June tha fawbagi manung de election pangthokadabani haina All Tribal Rights Protection Forum Manipur na check selwa thamlakli